Manipur THOKLIBA IRANG ASIGI CHEITHENG PHANGLABA MEEOI SINGI TONGAN relief operation gi DAMAK Ministry of Home Affairs ki Ayaba Makhada Lupa Crore Shijinnakhre HAINA Manipur ki Governor ANUSUIYA UIKEY na PHONGDOKKHRE Wafam masing asidagi chatthaba hokhiba taranganithoi suba Manipur Legislative Assembly ki manga suba session hongdokpoina Governor ANUSUIYA UIKEY na House ta thamkhiba warol da phongdokkibane member khudingmak chawkhatpa amasung khumang sauksinba Chahi ama oirasanu haina yaipa paujel piraduna Governor ANUSUIYA UIKEY gi warol aduna hai mamang chahi gi megi tang ahumdagi thokliba irang asida pamdaba thodok sing thoktanaba lengak asina mayoknanaba hotnari hauzik irang kanba mafam singda security force matik chana thambadagi tangdu laitaba phibam ama tapna hanjilakpa ngamlei loinana chawkhat thaurangi thabaksu leptana adumak paikhatli hauzik fawbada Ministry of Home Affairs ki assurance amadi approval ga loinana tongan relief operation singidamak Lupa Crore Shijinnakhre hairiba senfam asi reimbursement tongnabagidamag haijakibasu laikhre haukiba chahida law uba ngamhodraba lawmi miyam gidamak center na Lupa Crore 39 lakh humfugi senfam su kaitharakre Governor ANUSUIYA UIKEY na makhata na hai logi wangmada popi pambi tharamba lam ekar lising ahumga tara mangtak hanba ngamkhre haukiba chahi ahum masida state asigi district mapanda kupna senaduna lakhi kumja lising ani ka kunga mathoi kungani thoida popi pambi tharamba lam ekar lising kungani panga chamanga ga mari futara mapan oiramba dunga sidi chada humpugi sangda hantha hanba ngamlei Manipur da housing oiriba phiba masi lakshinabagi damak mioi lak ama lising marfu tare chamaga nimfumdoi prevention detention gi makhada phaba ngamki makhoi sing adu logi oiba thabak thoram sing lokhalaba matung thadokkhre housing fawda puna FIR lising tara rom register tawre pali balenga gasina arona thup amata yaudana thizin humjin bagi thabak asi hena khumang chawsin nanaba case kunga mapan CBI da sinakhre aduga case amana NIA da sinakhi Masida sunatana atop case marina CBI amasung case mangana NIA da sinanaba thaurang tawri hainasu Governor ANUSUIYA UIKEY na House thamkiba warol aduna makhatari